Hello mayam. Aikoina ngangbada akoigi khonjel si singhange haragadi pronunciation si singhange haragadi piriba stress ki rules singsibu follow tobiu. Si illagadi akoigi pronunciation amna sengani aduga mina tabasu nungaigani. Ahanbada syllables ani oiba nouns and adjectives stress anambana first syllable da pigani. Stress hairisi karino. Wahi the emphasis piba kalap tauba khonda haiba. Example response. Response have to the stress period. Matunda machingi du yang biuko. Rekoina response haireba. Response haiganeba. Rule dugi matungina ko. Syllable hairisi karino. Syllable si khangdana kamani stress follow tawani. Kontok khuzing miwai bagi loan unit amani. Tariba miduna kontok amara anira natraga ahumla khangbangam gani. Example bam syllable amani. Kontok amakaktani ko. Bem bem hairagadi syllable anini. Bem haiba kontok amaga, bem haiba kontok amaga ani punsan mani. Aduna syllable anini. Bem toy syllable anini. Bem ga toy ga. Mani matum ma ni ma tum. Kontok mari oikre. Aduna syllable mari ni. Si ekoina phasana khangjil lagadi koigi pronunciation siang ba haiba si soidrabani. Ngang ba sakpada. English yamna hairagasu, grammar yamna khanglagasu. Koin ngang thoi ibadu sengan bangam dragadi koi ngang ibadu pazaroi duini aduna phajana in biu masigi stress rule mayam si school da tak panate college da tak panate university da tak panate linguistics tamba kangbu phau phajana tak pi banate aduna video sibu loi phau phajana yengduna phajana tabiu masina na koi gi kana ba yam oirakani English ki ming amani yengsi nimble nim and bal syllable anini James kontok amakaktani aduna syllable amani syllable haibo haisda si la bal kontok ahum si aduna masi syllable ahum ni sumaina syllable si khangaga ekuna stress ki rule piraba sing si munna munna yengduna follow to biragadi yamna phagani Rule number 1. Syllable ani oiba nouns and adjectives stress si anambana first syllable da pigani parent student member quite maybe never better basic seldom some exceptions hotel extreme concise etc hairiba wahi sing si koina mamang da pikriba rules sing adu follow tawde aduna makoi sibo koina exceptions koi exceptions mayam amus lay dictionary da yenga koina stress to tum khangani Rule number 2 syllables ani oiba verbs and prepositions stress si anambana second syllable da pigani second syllable haibadi khangbi ko mayam embrace suspend neglect noun su oiba verb su oiba waising noun na stress si first syllable da pigani aduga verb na second syllable da pigani gift ko doi targati present noun ne basiko aduga verb wargana present respect haiba waisidi noun su verb su animak second syllable da stress adum pigani syllable ahum leiba waising er and ly na loiba waising anambana stress si first syllable da pigani example orderly manager orderly natraga manager haiba orderly manager 5 ICSION and TION na loiba waising mamay rom dagi ani suba syllable da stress anambana pigani photographic example niko photographic tigala yangoba fig gra rule number 6 ta CYTY PHY GY and AL na loiba waisingi mamay rom dagi ahum suba syllable da stress anambana pigani example yang si photography, psychology, psychological, philosophy, philosophical, etc. Compound nouns, haibadi hanadagi lairamba wahi ani natraga ani dagi henbana semba nouns stress se ahanbagi noun da pinai. Example: football, football haideba football do ahanbagi noun da foot have nouns hai sta pirinya. Eta
compound adjectives, compound adjectives ko, compound spelling di yung adjective adjective amakak oiba anbana hyphen na samba aduga compound verbs, compound wahi amadagi henba verb na semba verb ti amakak oiba sigumba word sing si stress second syllable da anamana pinay example old fashioned, old fashioned haideba old fashioned understand, understand haideba understand sumaina mayam stress se fazana rule the follow tawraga word sing je khoina ko hairagadi pronounce tawragadi khoigi wai wata sing prak senga ngang budi am fazarakani aduna rule sing je fazana ithoga practice tawbiu thank you